Ukhrul district ki Sinakeithei da tangkhul singna low suringai da kuki militant singna nongmai kaptharakre. Naga volunteer singna khut hanbadagi nakal ani gi marakta khut thoknakre. Thokdo asi ngasi nungtilpung ani makhairom taba matamda thokhibane. Thokdok thofam dagi fangba pauda hairiba matam asida Sinakeithei gi khunja singna lofam da thabak shuduna leiringai khulai matik chana paiba kuki militant singna nongmai kaptharakhibane. Nongmai kaptharakpadagi lofam aduda thabak shuriba amadi khulgi khunja sing saphagadaba mafam sing da chenakhi adubu thoidokpa aso apandi nanghaude hairi thogdo adugi pau fangbadagi naga volunteer sing changsilaktuna kuki militant sing tamna khut anbadagi nakal ani gi marakta pungkhai amarom khut thoknakhi khut thokna ba aduda aso apan thokhibagi pau leitri Ningsing bayabadi, haukiba numit karanigi mamangda kuki militant singna Sinakeithei gi area da ngaihak leitana nongmai kappa khulai puraga akoibada kihan khanghanbagi thokdok sing leikrabani. Amaramda kuki militant singna Sinakeithei khulda nongmai kapsindana landarakpagi thawongbu Sinakeithei village authority na akanba muangda condemn tawrakli. Loinana irang sagatliba kuki militant singi mathakta lenga ki mari lenaba authority na action lokhatpiu haidana local MLA Ram Muivada memorandum bisinkhre. Madugi mathakta ahenba security force tambina bataksin bagal loinana chang naina security force na patrolling tohanbiu haina apel tawri.